Akasvani Imphal Kshetrimayum Chitrabhanu na pau pasari ahanbada maru oiba pau Security Force na raja sigi tongan ba mafam kaya dagi aina tinkraba loop singi miyo kaya lep na fagatli Fasai na ayus mantraloy ga khanar ba matunda ayurveda ahargi category makhada ayurveda gi chinjak sing sem sanabagi definitive list ama puthokle Malim dangwa khaidigi yamna puthokpa leba singi manungda varat na anishuba mafam de leire amashung Kendra gi railway mantri Ashwini Vaishnav Vafnagar Ajodhya can weekly express train ngasi Vafnagar railway station dagi lamtharagani Security Force na raja asigi tongan ba mafam singda thi humbagi thabak lep na chathari raja gi police control room gi chorol amana hai Security Force ki kamu nangarang Imphal East Zilla gi larigam ba makha lekai digi KCPPWG gi miyo ama fagat ki mangondagi mobile phone ama amasung Aadhaar card ama fangki makhata na Thawal Jilla gi manungtana leiba hero yo chingdagi pripak Pro gila logba ani fagat ki makhoidegi magazine yawba pistol ani nomai maru tare chaka ani panba gari ama mobile phone ahum amadi sim card mari fagat ki hauki ba irai numiter security force ki kambu amana kangpopi zila ge tongan ba mapam ani da thi humbagi thabak chathabada NDPS eki makhada miyo ahum fagat ki makhoidegi brown sugar amasung opium kilogram ahum ganja gram chamanipu sale oina lupa lising kulhumde amasung mobile phone taramari fagat ki Manipur Police amasung Security Force ki kambuna numit asimaktada Langol Type 2 dagi KCP self-style Mezor ni haiba miyoy ama phagat ki numit asimaktada Imphal Zilla gi Mantri Pukri dagi KCP MFL gi lalhoba amasu faki amaromda Manipur Police ki kambu amana ngarang Imphal East amasung Imphal West Zilla da har yonba tukan sing amasung har pasindina thamliba godown sing da thi humbagi thabuk chathaduna yengsinkre maduda har yoliba karwawala singna sarkar da registration tobra amasung ain kaina thabuk sing chathabra haibisigi matang da yengsinki niyam kaina har yolamba tukandar amasu phagatki Manipur gi apunba gi saktam kaiba yaro haiba wakhalonda income zalising machama pamafudra tareki August mari de chatki ba miyangi khongchet adubu ningsingduna hayeng kunipan suba Manipur Integrity Day gi thoram pangtokani Imphal gi mapal kangjebung gi nongpok thangba saruk de leba Manipur Integrity Pillar da haikat lekat tamlaba matungda mapungaiba thoram Imphal gi GM Hall da pangtokani All Manipur United Clubs Organization amuko nasinba thoram asida tongan ba civil society organization singi mhusina saruk yagani Dynamic Boys Kakching Kuno Amadi Healing Point Kakching Punna Sinduna Nisa Sinanaba Pandam the Miam Bukangan Begitorum among us a Pangto create Torum Aduda Lamdam Adugim Hirushing Amadi Miam the Sarpaki May masing lamda hena chakot hanabagi pandam da Nagalengi Mukhyamantri Nifirio na Samagra Success Scheme Makada School Yankai Matushana be project virtual oina hogdokre Kohima gi residential complex the Pangto Pathorum amada wangang badas Rio ne hai Raja Subu hena chakot hanabagi damakda sarkana manaba madi magulebe sixya pina na bahona duna lakli mang hai Englishing ani tarama pandagi hauna samagra scheme gi makhada sengasagana with the Nagaland de lupa ko ti chani rongi sampam kai thokre masigi manung de lupa ko ti chama yankhani pan rongi project sing lo shinkre lemhori ba lupa ko ti kolum do henbagi project sing asigi manung da school building hostel oza sing gi quarter boundary wall saba amadi aphaba ising phangana ba pandam thamle India Meteorological Department hairi Arunachal Pradesh ta ngasi kan madegi na yamna kan be fawgi changda nong chugani amadi raija asigi zilla ahum da red alert lokthokre hariba jilla ahum adudi East Kameng Papumpari amadi West Siangni pausina makhata na hai hariba zilla sing asida akhak arau amadi akan nong chugani red alert lokthokra zilla ahum asigi matakta atopa jilla manga dana orange alert amadi lemhoriba zilla sing dana yellow alert lokthokre Amarom da Nungchu Bengal Sikkim amasung Meghalaya de sungasi akan manong chugani hari Tamil Nadu Madhya Pradesh Jharkhand Rajasthan Uttarakhand Uttar Pradesh Kerala amasung Bihar de su akan manong chugani NEET PG lisingani kunmanga gi parikya sif amakhakta dangasi pangthokle masida medical graduate lak ani lising yang khairom na parikya asida saruk thari Computer based National Board of Examination in Medical Sciences and Logba Parikya asida mai paklaba candidate singna MD MS amadi ate postgraduate medical course sing tamnana bani tabiriba pawasi Akasvani Imphal dagini
Food Safety and Standard Authority of India Fasaina Ayush Mantraloga Khanerba Matungda Ayurveda Ahargi category gi Makada Ayurveda gi Chinjak sing Sem Sanabagi definitive list ama puthokre Masina Varaki Ayurveda gi Chinjak sing gi Magun Hengadhambada Chawna Mateng Oiragani Food Safety and Standard Ayurveda Ahar Regulation listing ani kunithoy gi Makada Sem Sagadoriba Ayurveda gi pothok sing asi Sakanglaba Ayurveda gi Lari sing da Iramba Machal sing amadi Sem Sabagi Moongda Chathagani Kendra gi Ayush ki Rajya Mantri Pratap Rao Yadav na Hai miyamna Ayurveda da ahar bu pungning thogapa oina numit khuding gi sinariba poche singda Ayurveda gi pothok sing sinaduna tung koina hakchang phana leinana bugi pandum thonggadabani mahangna makhata na hai pothok sing asina hakchang fa matanatna immune system fagarhanba chaba tunghanbaga loinana hakchang da nadi yekna thambada mateng oiragani Kendra gi Fisheries amasung Animal Husbandry Mantri Rajiv Ranjan Singh hairi Malim da nga khwaidigi yamna puthokpa leba singi manungda varana anishubada mafamda leiri Nongchu Banga Bihar Jharkhand amasung Chhattisgarh digi lakpa Mihut Singha loinana Kolkata da ngarang mantrina sabapati oiduna pangthokiba mifam amada ngagi pothok hingadanaba amadi lamasida mayoknariba khudong chadaba singi matangda kumna khanakhi mifam aduda PM Machi Sampada Yosna Kisan Credit Card amasung ati tongan basking kaya gi matang da su khanakhi Mantri na hai Nongchu Bengal da khungangi lamsing yauna mafam kaya da pukri kaya marum lei masina rajya adugi ngagi pothok henganan bada chawna mateng pangkhani paumi singda wangang bada mahang na hai ngagi pothok ase lising ani tara humdoi tara mari da puthoki bachang aduga changdam na bada lising ani kunmari kunmanga da cha da chama sumda ahum gi changda hengat lei Kendra ki Rail Mantri Ashwini Vaishnav Vafnagar Azodhya Can Weekly Express Train ngasi Vafnagar Railway Station dagi lamtharagani mantrina virtual oina Rewa dagi Pune fawa chakataba amasung Jabalpur dagi Raipur tana chakataba rail gari ani su lamthagani Thorum aduda Gujarat ki Mukhyamantri Bhupendra Patel Madhya Pradesh ki Mukhyamantri Mohan Yadav Chhattisgarh ki Mukhyamantri Biju Bayo Sai amasung Kendra ki Mantri Singh Manshuk Mandavya amasung Nimu Ben Bamania Saruk Yagani, Akasvani Paumin Hai Anover Rail Gari Asina Gujarat, Rajasthan, Chhattisgarh, Madhya Pradesh, Uttar Pradesh, Amasung Maharashtra gi Miyangi, Chatok Sasinda Kanaba Piragani, Bafnagar Zodia Can Weekly Express Train Asi Bafnagar Terminus Dagi Ningthogaba Kudingi Ayupung Ama Minute Yankhaidegi, Tha Asiki Taramathodigi Chenba Hogani. Election Commissioner Electoral Rolls in Revision Toduna Sem Sabagi Tabak Toriba Sinariba BLO Amasung Boot Level Workers in Piba Senpam Hangat Cray. Election Commission High Nongna Sender Loba Nium Asiki Makada BLO Singi Pangpam Tokpa Senpam Gisaru Ani Hangatuna Lupali Singtaru Tegi Lupali Singtarani Toida Hangatley. Masiki Matakter Electoral Rolls in Revision Tabak Tobigi Damakta Ahenba Sempam Su Haple. Election Commission na ahanbo on Electoral Registration Officer ERO singda lupali sing kuntra aduga Assistant Electoral Registration Officer singda na lupali sing kunmanga piragani. Malayam da maming layerba Bihar Museum biannual listing ani kunmanga gi ahum subu edition thasi gi tereta gi Patna da horagani Bihar Museum gi Director General Anjani Kumar Singh na Akasvani da hai Thorum aduda Ethiopia, Peru, Venezuela, Ecuador, Mexico, Argentina, Indonesia yauna malengi ate leba kaya gi artist amadi akang aishina saruk yagani. Thorum asigi manungda khananainaba exhibition amadi nat ki oiba thorum singsu pangtokani mahangna hai chei ani kanarga pangtokpa mifam asida tongan ba lebak singda museum singa mari lenaba hiram sing yauna ate hiram kaya da su khananainagani. Leba asigi ningtam nimi palan tharong yengduna Delhi Police na cheksul thorang oina tha asigi tara truk fawba leba ki konungda aerial platform singda athingba thamkre. Hojik aroiba da maroiba paw amukhana Security Force na rajya asigi tongan ba mafam kaya dagi aina tingkraba loop singi miyo kaya lepna phagatli. Fasaina Ayush Mantraloga khanarba matungda Ayurveda ahar gi category gi makhada Ayurveda gi chinjak sing sem sanabagi definitive list ama puthokle. Malingi ngwa khwaidigi yamna puthokpa lebak singi manungda varana anishuba mafamda leiri amashung Kendra ki Rail Mantri Ashwini Vaishnav na Vafnagar Azodhya Can Weekly Express Train ngasi Vafnagar Railway Station dagi lamtharagani Pauluze